lakle Inspector Tayai Ahan ramakta da Inspector Tayai tabiri basimbu James Haigurjamna taramlok sabugo loinana ikoknona khurumjari ngasi supuduna laksari Inspector Tayai Jamapanga marfu taraga nithu suba tangka haukiba megi tang ahumdagi tholakiba kanglukki irang asina hauji phawbada miyoi kayagi punsi mangkre miyoi kayagi mayum maitumna thabikre nungsi nungsirabe mung manungi miyoi kaya setna khainakre amadi thiba khangdaba kaya marum lei tongan bo wafam singdi yumpham oiba wari kaya Inspector Tayai gi series asida sathaduna lakli afaba kaya loksin minasi imaleba ki damaktani pungning thogat minasi awa ana kaya tarba singda tengba minasi ngasi su puduna laksari ai se nangini ahum suba tangka gasi mamang da sandok sakiba wari singdagi top wari amani ngarangi matek ama amadi anoba tangka tabisi nasa nupi mathanta yumasid halapani angang adudi sagai adugi ai khoyi inati mafam adu da ngang adu leihobu tabani moi pabung madumakni aina singadoriba angang ado madu matangdi taibangda phauraklasam aduka angang adu thamlamlaga isa nupini yumasida laknanabagi madugi thodang ado aina soidana logjagan thajabiyu ai sanahani mahakna mamang thakta mai pakrabasu handakti sanahanna kapatendi soidana thuangan aigi sanupini yasna aigi sanupini aina haiba karigi yara yum panba haibase pumnamakki awana loina khanglaklagan masa yorokpa matamdagi amuk khena khanglakan hojik angang adu taibang mang phaunadridana taibang mang phaunabaga kari imung adu da asoi arak lakadagi haibado mathang khanglagan hingbada sel sang sel yaudana hingba yati pumnamak singase sel gi belu soidana khanglakan madugi makha tabadagi di kari lakani mathang aina madudagi mahaki mabukning onanabagi dama aina sahi ama anisida mahagi mabuk onanaba aina khonagan ai nang honaba matamda aikhoina lokhatkani aikhoina mabu changhangani haiduna makhoigi mungda du changba yaba nati madu changnurabadi lairaba chudanabado mahak kharau khiga doriba mahak kharau khrabadi punumak lore moi pabung amuktadi ngaibi kho aigi plan si tabi khoda nangi plan kai dogadoriba ha nangi plan kari dogadorge karigumba lairaba chudat abaduna nachanupigi matung induni yum masida laktuni yaung ilagega hairabadine nang kari togadorge ha nang kari togadorge ahayo mana kari ilakadoriba is mabu natro moi pabungna thibada mabu phanglamlabadi kari oiramgadagi sining chitam hak hingaubu natro adubudi aina mabu thiba matam aduda phanglamlabadi mahak mapun siloiramba yabani mahaki punsi cheng laibagini aikhoina magi arapada mama ma lei habasi khanghou dabadagi ponwa mana khudong sabsi lokibani adu haukrabadi haukre ngai batari yeng batari mafam masidaga laktana makhoigi mama duna makhoibu lokhattana ga su tawd haujikti matamadu ngai batai moi pabu khajikta ngai biyuse aina soidana makine nasanu pidi yumasida halakna ba soidana honajagan matam khajiktang di ngai rasi kedobage pangkoi sukoidre angang ase taibong mang phaunarak matam maduda sanahanna tauba amukta yengbiyo as yamo warisidi pura maida maini yamo nati aduk tamna phatri dubu karigino mukhoigi mapang mamagadana aduk tam phatri dubu nati masanu pigi masadubu atopa sagegi iniga haigum tori asiguma mama pachu leitaba natin achok yamna phattaba achok yamna minung chileitaba mi singasida saida waiba taibong panje leibona dit nati hauju mukhoi hinglibra ha yamo amta hebune makoi karai le kaidro amuktu chalga mangak samsungdo pet amta leithugeba ehe kari kandabada ito haujigi matamda miyamna ngangu ya ponte man tawribdo ain tawri sume loi lei ngakani yamo amore yamo wari si yamungdo kanano no bali resi yamo adui wari do nangna han matamda phajaba wari im likhre noi nuksina lire na haigrena aisu sidai wari sidai yauriba khigi yamba budado makhale kaigi dunida yambaduna nongma ai sidai da poche khara lawba lakun ada wari singdu mana haipet liram be wanida adu nangna mu wari mengodong lisalle adai daisu yambada wari du panakuina machu sida poche si yengdring kon changdana akhoi tawri thabak singsi yamna mana thagatna tawdra wari wata sum toromanida ada mamai thangda magi su ingkoldu da thabak surami kolami aidana thabak suba mi dugi maming mangal kawi
Sumai tawduna machanu piinga laga tawi kolen to mana wari du sarokpa sumingon de liren be wani adu yamo aroi de wari se yamo matang madu amta khangjaba yagadra nang ning de wari lip kan de die aroi be wari du hayo bi nang wari ta kon hay daine adugumba wathi wari am taru kanu de wari hujikte lo haido di kamai ta durike yamo yam khangning poi wanda nati aroi de moini bu thungnagi braba ai wari loidri ni mo wari je thungna dabdi lairi kaina bra kaina dabra sibra changbra dum hanga khone as yamo karino haijibo siba na bu yobra haijibo yamo aditai wari tari men mai tongna di kaya digin nangonda saino wari du yamni khaulang na tawkan de nangna nati kaya no banana panduk khaidok trang likhi wari singdu kayam yam geba as yamo pura aroi ni sai tawoi be yamo sido wari ko magi machin manau magi macha masura le bisa masi dei da ba aigi sini hele lu ngak tane masi da tong nari mayam si aigi haibu wai se masi hek top ta badana mi gi lo egra de mi ta nusi da dre ba tawri ni lamda masi tawri si ngona ha magi khanari nge degi ngasi minung si lekta dana leiba as tholi birang asi ngo ba yamo marak thana sahi tere khunda phi matang si khachik tang swai muk ta haibiro mo ba nati sahi tere khunda pa matamudu tu so awana la naraga manipur si pura sahi tere chin nairaga lamda masida leiba aikoi sanura po moina lodna saudano da bo yawi gai nai na bale matamudu to maitai lak ani rom gai su moina khutta yai si sai mai to leng yot ka phaudu ka purga chakki aduga lambi da gai jo hatu thamami gai na haiba matamudugi awa haujikina laiba singa se Myanmar de lai singa siga masi iman manadro yamo masi matang ji khena baduga madugi matang du khachik ta haibiramo ba nangdi ta sing na khangda boire nangda nati lamnam si leiri ba yam sing ni mai bel sing ado hagulak libna sing shu yam khangda leib jani ai pangsang changoi khachik tang haige masi ekhoina karigum wari sim liring e manungda sigumba wari sina wari otarsu liri bo wari sida ina palakadori singa se masi aseng mo thokki bthau do ngaktan aseng ba si khangdab nanga si dika doge bo minungsi wana raklim amaga masa khangna rakta dana ngasi chawrom kana dana mana man thokpa tawna singse khara hando onjin tawraga na irei bak sigi haurok phamun na khangbai mathau tai manipur gi puari de ning thok chinglen ning dreng khombai sina kana no khangbro yamo kana no chinglen oja chinglen duga lila yob chinglen duga nongdren khomba adubdi laikidrabo ja chinglen nongdren khomba gaine tongan ba mai maming wani adu wana teni nang munai khai nai chi khangbro khangi university gi oja khoi gi tv channel da ga yawa yamna khanani na ba da khangba khoi gi oja khoi gi economist oja chinglen masna adu wana te da nang na hari mi sing du di masam maming na mi ngaktan munna ta ko sini khoi gi puari khangrabdi ya de na haisi manipur gi puari de ning thok chinglen nongdren khomba se gambir singh asina aikoi gi hindu gi maming da tholagan masigi wari khangba manipur gi maroi ba yelong mi meitai singna ningthau asigi matamda awana sahi taret khunta ko gi awari masigi na ningsing no de maram che sunglei leti ningthau amasung awasing bu manipur gi mapung phana takthokina na bagi poram yat pada british gi mateng loraga manipur gi lebi ama semkalaga awasing bu ningthi turel gi wangma ta takthokiduna manipur gi ning tamba amona hanjankin amarom da hauji wariba manipur da english singani kungo humdagi me ahumdagi kuki gi narco terrorist singna maithai singna tamnana landarak pa se ngasi phawdi state asigi tangdu leita daba haibadi hauji meyam pano makhoirang khusauna dan leidi ngasi sumarai baktiba singchan basakiba mi thiba khangde makhoi kaya ma siri haibagi paw ma sumla oiragli ba phibam sidi yongone hauji manipur gi puari hangatuna nainaruba matamda ining thau gambir singi matamgi wari ning singlaga matau karamne irebak iramdabu kan khibagi haibsi ekhoi khangna ningai ma oiribo ngasigi manipur gi maitai singna ningsingba sungbadrain khal manipur da hauji kangluk puru kunthra ga manga masigi manungda manipur gi damukta khanba kanan henbagi haibdu lamda masigi miyamna soidina khangngam da male as adu wadi yam sok tarik ka damta khangdre de menam tadre na hoidi larik ta medi khara khangmani ujikti yam khangbai wadi as kabu di ta gram ta khangdre sok tarik ka ju karino aitin kaya asung men manam tadre kadai de yani gini nakok tu di santi hale noi gum santi an me am leibsina ni leibak chi kairi chi as yamo ai mo dong ta celebri yamo awabagi masana ne leita lairagi khara saitheng khara nangi bagi khara kawgi wani sum larik tu pale ri sum ni khara joning janga da ba sum kawthore kadai dige aduino ba adu sum kawbuduna ni mi ne khudong chab lorisa manipur da ning thok palingai da awale bangna landarak tana
Manipur pumba khudum sankibadu awalebaki makhada kumjali singamaga sanipan tarama pandagina kumjali singamaga sanipan kuntaruk phawbase sahi taret khuntak ba haiduna lekin athi yamu karibo jikida sok kariba lisingamaga sanipan ga trampan 1819 dagina 1826 1819 1826 1819 1826 1819 1826 yare de to da yare Pakri wari ga loi tokani ko yamu adugi wanate makha kitang haibio masi kari kitang to yamu kitang haibio yamjaro yamu kaudana na adu wabdi ngasi mirol singna khangmada yam kana wan kari gidam ta chahi tare khuntak pagi sathireba thodok thokkim naidu ngasi manipur miyam na nainaba haurak lipse masi madi yam thagat ningai sahi tare khuntak pad thokkiba sigi maramadu matamadu gi ningthok masa masel gi marakta ningthog gi phambal munaba mareibak amasung ngak senbagi thodang kauthokna duna thambadagi awa leibak na madugi khudong sabasi manipur da laktuna maduda yamna laina khudum chalaga chahi taret khuntakpagi thogdo se thokkibane se miyam na mase nainabadagi mayak sang khangbangam laba wafam amdi oiramne chahi taret khuntakpagi thogdo asina maram oiraga manipur miyam da achauba para ama tambiribadi lengak loisingna leipak ngakpagi thabak to pungning sangdana phambal munabagi thawai yauduna leibadagi chahi taret khuntakpa masigi thodok thokkibani haibase ngasi maklamda masigi miyam gi oinadi laibak yamna thiba wafam amni haibi yai maduna English ngani kunga humdoi gi megi tang ohumdagi thokkiba thodok asina tha nipan helaba kangluk ki sathirab irang ase aikoi gi miyam gi mihut oribe MLA sing minister sing aduga maming tigi oinaleba ngapagi thabak tokkibdai thorokpane sisu miyamna kabu ngangna rakliko aseng sengdaba di loin khangna rakne mayek senglaba khudam aibu tha nipan henglaba kangluk ki irang asi Lucinana by Kogi Miyanki Muhut or Mele Humpuna, Lopum Topo Todangdu, Hoji Power Lobungam Librana Tergingam Dribraisi, Hangingai the Uribo Wapamam never. I Somnak and the Maquidum the Yamna Tyson Bay what they hired. Both may ask you Xeledu Mayamna Dungangaran. Amoere, Sahi Tere Kuntak Pagi Satira Todo, Adu, Nintomasama Silgi Pambal Munavadigi, Lepak Nak Pagi Lopum Topo Todang, who Hundok to the Tambade Tokimnesi, Masisumakadorime. Adu itarik di sathiraba kangluk irang asida matik sadaba maripa ku nungsidaba masagi oijaba thiba phamtabu konduna leitardi nati karino balaktorisi yam aphabam di oidong mande amore masam sagi thodang singje khara lawraga thengla su thengna kari ya thengmada pharak pa thabal lebre gaino asyamo haigumna maduladi yamna phari ko yamo lamdam asida je haukiba Alaiwai Krabai Pai pushing the Tambiramba, Nasigi Manipurgi, Apunbagi Saktam Nakna, Nabaki Kompam Set and Leminar Matunda, Kompam Sen and Leminarga in the Alangakama, the state Langata state, the Sigitonga Tonganba, Lebakama Lane, Aran, but Tabak pushing with Tingana, Lingzian Manaraga Puna Taxin Mina, Vidu Tangai Padan Pari. Mareba Maram Dongidum, Tangamba Pambeke season Naraga, Eningtogam Bishingana, Awasing Butak Tokraga, Amukhana. Malem the Manipur ning tambahanjin kibagi thongna madu utkiba dugumnane ngasigi lurabas the Manipur gi tan phamsida haukiba soi kiba ke yam yaukhraju makha tana soidenaba apunbagi kholaw amaga loinena ningthau gambir singena imale ba ki damakta maning makha tamba ningthau panba lebak amoina amuhana awagi makhuttigi mullaga malem asida masak takkiba gumna kuki singna mang tahan kiba khulle kai kamru Manipur lengak amadi India lengak ki mating lorga hanjinna bohona baisi tangai phadabam di oriba as yam khangde yam 호록범주 강더버 떠우리버 마야마락시다 후직 오리버 몽시다버 이랑시 노머니니 목 페이나 떠 hꯧ지 목 탕오이 가닝아이 오이버 마사 아목 레 마락가시드네 가리노 오이다 빠다버 탕도 어마 톨록버드네 아두니 액다네 빵하이다 하이버 아생거지 강드링에다 ngayak nga이나르가 가리노 아생거지 강가가 풍독나르디 파가동 나트레디 미노 고동잡 얌나 로기 다레버 아스 멘만다디 소셜 미디어 지주네 까나버드디 까네고 Senan toran pau santok pada cuci nau karam na pangta datagan karino haibu mo munna kanga tawdradi nati ai koi bo migi mamang da pangchop chop patari mi yamo nati yamo masig matang de karino ba tawdji ito aseng ma khangringai wangang bai si yam patte masidi mi ne koi bu yam hantana khalakani samna har kan sidan kana gum sam sam na masage na bam na siraga social media de thagal ku makha de karino mo koi no kamen pi bi yarol masa matan de sijab chi so koi na hatani hairo ne Mankibaga Yauri Adu Sokoda Taina Runigan Mina Harisi. A sing bumdi Carino, Queen Kundring the Wapangang was Patia. Moina Suhatpa, Moina Sumanhanba, Moi the Gatsangati Kundram Singasi, Moi Lande, Dugimina Kudung Savalon or Nobagi, Adugumba witness some Oikinea. Masipono Carino Carano, I can have the Sungai Ganda. So mine sing Naba Malay, Masicarino, Kandi Marilyn, Canacarino, do Masiak, sing the Kangakanda, Masia, Tobidum Pub Jani. As Kandre Yamo, what do you Makata Yamo, Nakalom the Secretary Yamo, what do you give Makata Tabiro Yamo? At the day,
khajikta ni bunga yam tangai phadamni khangde ya damni ni ngangi wase yamo hoiba yamo wari do makha da tabiroba yamba budana yamong de lirak ki wari do madugi makha da tabiyusi wari si makha de yam nungai dor bijan ai makha taraki ko munne do yamo hobiro yashna kadai de lege yashna ai si de lege Hey, yare, lengno, nang lengno, kaya dorge. Yare, se pamuse, sidam to pamuse. Ay, pamado, buksiyam na lummeba. Ngakta nga mong lep kaya na lepin. Hey, yungse, yungto, sige no. Pungtuan na tro. Mani, pungtuan, si, mapalam gi pungtuan. Asoba, ulit na siya. Sige no. Apple, same. Hoini haira mayam lerabanis ado ai waige akopa thabak se wai ngak sitpa adigi ne se sida nang sa guma lon bagi ngak tang adu lore adu inap ko atai di ainu loi tawse nang kari mata yawunu ko maning maya sine ga khitang nan ba gore tu dun khotna torati lore se kuidrabane khoi gi damakta tabunga sida nungsirabai samala ka dore den la ka dore ado mamado lamane kari haiba akhui mama kari haramge insang na pikharaga aduga cheng kharasu aribani hai khara piram aduga kari no ayo hangto ge yengdri polam me ama thamaman phana kuina ngaina ban thabak tu amasu satkada belai haidana thengi haidana chatkre as khoi mama jong thengno hodre khoi mama leiramdradine nang ge thungna bai walaiti khoi mama dobu ibani lolamdraba nakhoi gina pa durba saje masina ba namdana ibani bune mari thadalangodam yai yares tose mama na porok liba poche me amse mafam sana mukta thamjan minase yare ai loina tawjage ko aduga yaisna ai wa matang ni haige macha ko bani na ima khoi pabung khoi na soidana dinung sirangman ado ainu ga thabuk sa thuing de ga ima khoi pabung khoi mi atopa thajalaga nanga unana ba wari watai sanana ba natraga nangi number ga laukhraga call ga torokpa khotpa karigino ai bu chingnari ro aingonda call ga mata torokti ai ima ga pabung ga ne ai muna khang makhoi na ga nungsi ga na aingonda phone torokka da banati aina nangina nakta leirakliba si kuiraban makhoi lakke harabadi mafam asida lakpasu yaina laktriba sin makhoi ge anam kanba aimona khang makhoi kaidunungda la oi aduga mafam asida mi tharakpa gaido kanamata tharo as yare se tochi aina sum khanbai wanida makhoi romdai mi ga thajalaktana nangonda karino wari otai ga saragane sum yasanna kibadagi amuk nangi na pungning hongakna karigumba ai ba mo khondok piramgadra hainane aina karigum matamda aini yam tatna wajai kaino haidubo ai adugum mali chatu chaloi ai bu thajadriba marum karigino adugi wana tir ai nangu yamna thajai nangu nungsibagi damaktani ibani nangasi awaba kya khangaga leiribasini se matam khargi tungdane ai soidana make ai koi nuaina leinaba ai adum honarke ai no jik thawak soba kharga chalisi sel kharga de dum phang yamna phangdrabasu adose tosi se karigumba ai khoinigi isase nupa oregana kari maming thonba nupi oregana kari maming thonba nangam ta hairong kari thonsigeba aduga nupa ga nupi gana karamba hena pamge ai dine nupa oirasu nupi oirasu ai di kari so kaiba leiti nupa ne na pami aduga nupi ne na pami madugumba ma aingonda kari mata leiti good aduni dina madugi wakhalon dune me se taibung pana sidane hingmin na bai se wakhalon mana ba changeba wakhalon mana draba mod khenare mod mana draba loina ba yarakti loina ba yanaraktraba punchina ba yaraktraba adum namno yadre adum kainare adum masoi tar masoi bu taraba khongot pa yadre khongot pa bu yadraba as pomsai sare dige dore sitokhrane de adum thiba khangor thiba khangdre di adum mutkre
adum mutkibadagidi adum kaukran adum kaukibadagidi adum tamnakran adum tamnakragana khangdre adum khongul phawa thiba khangar khongul phawa thiba khangradi loirin nangege lerami haibagi mami phawa le hodragadi asyarga karino nungai ba wari saw hairaga siguma matamda awaba wari sanabro sorry adugane aina hainingmadi aidi chaningol nasu hena pam karigi aidi nupa ama pami ga na hana harik tu bininge duge karigi no ba na chaningol na hana pam si kaigi no ningol haiba sidi mi khonjen mane ai su mateng pangani maduga ai pungning soidana phathana boigani makha tarakpada chanu pama yaurasu han basigidi ai nupi ningol moina pam as nang dina chaningol che ngatana phangaga na chaningol che pakhon sirga nangi mateng panghalaga nate na chaningol che khara wahalagi sinine adugi wa nate ba ningol di malem sembabu mirai gadrani as wonderful nangi madugi wakhalon du dene mi ai nongona ngaujari se yengoi nangi damakta ne aina hingleba nangi damakta ai siba ngamgani yengoi lakadori bichase nupi bo rabasu nupa bo rabasu ai nakhoibu nungaina thangani mimana bu punsi ma dai hingba ngamna nabagi damakta ain honari bas adugane yaisna aina sathokringe da yaragadi ima khoi pabung khoina kari mi thajalasu aduga kari hairaklabasu ai fudi khangan biu ko kari no ai bu thajadabro ngasidi wafam si yamna hanjana nati ai nangonda thajai se ngasi nangai ga thungnari si aina nangbu thajaba nangna ibu thajabagi natro thajanabadagi nuksinabagi pangal oriban nuksinabada thajanabagi pangal leitrabadine madu kaina naba aduga madu mache thana nabagi chawba maram mo oriban ai wa mai che muneyo wafam asida leibada nang hanagi nangna nangki yumda leirakpagi nungai badudi wafam asida mache amata phangde haiba ikhang adubu ai bu thaju ai nangi ningba pomnamak thunghanba mak ngamdrabasu ai nangbu wahan da nabagi damak ai soidun honagani namana sagi nungai ba punsi matang ai soidun oina naba ai honagani se haira sing se sigi mathak sida loina thangalaga thamaki adugane si phajana sagadabani ko adugai wai arumba pochai amata thangba yati doctor gi manakta su sakadaba kuidri aduga jiba panda sina lakadori matam asisu kuidraman ngasiga doctor na tharak pachi thapadra mali aduna aishune thabuk mafamda kariguma na sadu hek nuaitrabadi aingoda call sat tawba kawgon hoi yaragadi matam khara nakselagadi thabuk sopamda kitang hainaraga aigi yumda sulhening ban karigumba chathokringaida puthok isa nuairaktrabadi aina mok phone tawbaga nangdradi nate yam nakta nakseladi ai suti do ai matam khara logena so aina hainarabani aina thabuk suri mafam adu de yam phagrazan adum yani na hai ada aina ne chum matam se pamuina tawbane bako hoi adubade adugane ai ine da so ai pawdi hai pet phaunaraban nakta nakselagadi matam khara dang urso khoine do sidi leibiona sigum mathau dok tokpadadi na pamlomdagi inembo khoi kari khoi lakpidena yingsen bigeda badu dinatre do ado kari mata khoi gi suwal halo mama leiri ine leiri pono maksinga se makhoi gi mateng dagi karim to warnus nang nung da nuai tre dai yuma se dai haingang se kawro so idum kawge yani adu badi thamen wali sidi kitang naksala kanda kawra su kawseba ini ga mama do thabak suba yamna kanjaban ikhoina hairubada mafam sida lakpigane haibabu mafam sida makhoina lakpase ada chawba moki inkol do hunto ngodorido adugi khanbagi wan right chume yamna farese ado se sidang haktam phamusi imungine thaba ingkhang ne ai loina losingise kari to warunase la 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 ai hoi kino sida koli ka dosi thamamu do no phengto khro batoisibo kaisu kaidi khara leng otpa sudum doctor na phai haidudi aina chabagi kon phawba phengba dudi
ꯑꯩꯅ ꯅꯨꯡꯉꯥꯏꯖꯗꯤ ꯑꯁ ꯀꯩꯗꯧꯔꯕ ꯅꯪꯅ ꯑꯩꯒꯤ ꯐꯦꯡꯉꯤꯗꯨꯗꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯗꯨꯃꯥꯏꯅ ꯈꯦꯠꯅꯕ ꯊꯝꯕ ꯌꯥꯕ ꯅꯠꯇꯦ ꯆꯞ ꯃꯥꯟꯅꯩ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯅ ꯅꯨꯡꯉꯥꯏꯖꯗꯦꯕ ꯌꯥꯏꯁꯅꯥ ꯑꯩ ꯃꯃꯥ ꯇꯥꯔꯤꯕ꯭ꯔꯥ ꯁꯅꯥꯍꯟ ꯇꯥꯔꯤꯕ꯭ꯔꯥ ꯅꯪꯕꯣ ꯀꯩꯗꯧꯔꯒꯦ ꯀꯔꯤ ꯅꯪ ꯄꯥꯎ ꯇꯥꯔꯕ꯭ꯔꯥ ꯀꯔꯤ ꯄꯥꯎꯅꯣ ꯅꯠꯇꯦ ꯀꯔꯤ ꯄꯥꯎꯅꯣ ꯑꯩ ꯅꯪꯕꯨ ꯍꯥꯏꯕꯗꯥꯏꯅꯤ ꯍꯥ ꯅꯪꯒꯤ ꯇꯦꯟ ꯀꯥꯞꯀꯅꯤ ꯍꯥꯏꯕꯗꯥꯏꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯄꯥꯎ ꯑꯃꯠꯇꯁꯨ ꯇꯥꯗꯕ ꯅꯪ ꯀꯔꯤ ꯇꯧꯔꯒꯦ ꯀꯩꯗꯧꯔꯒꯦꯕ ꯃꯉꯥꯜ ꯍꯥꯏꯕꯗꯨꯕꯨ ꯁꯤꯔꯕ꯭ꯔꯣ ꯃꯥꯕꯣ ꯍꯥ ꯀꯔꯤ ꯇꯧꯔꯒꯦ ꯀꯔꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯔꯒꯦ ꯅꯪꯅ ꯄꯥꯎ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯃꯤꯃꯣꯏ ꯄꯥꯕꯨꯡꯅ ꯍꯥꯏꯕꯤꯔꯤꯁꯤꯕꯣ ꯑꯩ ꯅꯆꯥꯅꯨꯄꯤꯗꯣ ꯑꯉꯥꯡ ꯎꯅꯈ꯭ꯔꯦꯗꯅ ꯀꯔꯤ ꯍꯥꯏꯕ ꯑꯉꯥꯡ ꯎꯅꯈ꯭ꯔꯦꯕ ꯑꯉꯥꯡꯗꯨꯕꯨ ꯅꯨꯄꯤꯔꯣ ꯅꯨꯄꯥꯔꯣ ꯅꯨꯄꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯅꯨꯄꯤ ꯍꯥꯏꯕ ꯀꯩꯗꯧꯔꯨꯅꯦꯒꯦ ꯅꯨꯄꯤ ꯑꯣꯏꯔꯒꯗꯤ ꯅꯨꯄꯥ ꯑꯣꯏꯔꯗꯤ ꯀꯔꯤꯅꯣ ꯑꯩ ꯅꯨꯄꯤ ꯅꯨꯄꯥꯒꯤ ꯋꯥ ꯅꯠꯇꯦ ꯁꯥꯒꯩ ꯑꯇꯣꯞꯄ ꯑꯃꯒꯤ ꯏꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯄ ꯌꯥꯔꯣꯏ ꯃꯗꯨꯅ ꯍꯌꯦꯡ ꯑꯩꯈꯣꯏꯗ ꯈꯨꯔꯧ ꯁꯣꯏꯗꯅ ꯊꯥꯡꯂꯛꯀꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕꯗꯤ ꯅꯆꯥꯅꯨꯄꯤꯗꯨꯕꯨ ꯊꯦꯝꯅꯧꯗꯨꯅ ꯇꯧꯔꯒ ꯑꯉꯥꯡ ꯑꯗꯨ ꯎꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯨꯝ ꯑꯁꯤꯗ ꯅꯆꯥꯅꯨꯄꯤꯕꯨ ꯍꯜꯂꯛꯄ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯦ ꯏꯃꯣꯏ ꯄꯥꯕꯨꯡ ꯑꯗꯨꯒꯤ ꯋꯥꯗꯤ ꯑꯉꯥꯡ ꯎꯅꯈ꯭ꯔꯕꯅꯤꯅ ꯁꯤꯗꯒꯤꯗꯤ ꯀꯔꯤꯅꯣ ꯇꯧꯕ ꯇꯥꯔꯦꯗꯅ ꯃꯇꯝ ꯌꯥꯝꯅ ꯍꯧꯖꯤꯟꯗ꯭ꯔꯤꯉꯩ ꯌꯥꯝꯅ ꯍꯦꯟꯖꯟꯗ꯭ꯔꯤꯉꯩꯗ ꯑꯉꯥꯡ ꯎꯅꯕꯗꯒꯤ ꯃꯥ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯍꯦꯛ ꯉꯝꯕꯒ ꯑꯩꯒꯤ ꯊꯕꯛ ꯍꯧꯕ ꯇꯥꯔꯦ ꯃꯣꯏ ꯄꯥꯕꯨꯡ ꯅꯨꯃꯤꯠ ꯑꯗꯣ ꯄꯪꯂꯥꯞ ꯂꯥꯞꯂꯔꯣꯏ ꯁꯤꯗꯒꯤꯗꯤ ꯅꯆꯥꯅꯨꯄꯤ ꯌꯨꯝ ꯑꯁꯤꯗ ꯁꯣꯏꯗꯅ ꯍꯜꯂꯛꯂꯒꯅꯤ ꯑꯩ ꯅꯪ ꯉꯥꯡꯕ ꯋꯥꯗꯣ ꯑꯩ ꯊꯥꯖꯕ ꯉꯝꯗꯦ ꯑꯩꯅ ꯊꯥꯖꯕ ꯉꯝꯗꯦ ꯀꯔꯤꯒꯤꯅꯣ ꯃꯣꯏ ꯄꯥꯕꯨꯡꯅ ꯊꯥꯖꯗ꯭ꯔꯤꯁꯤꯕꯣ ꯑꯩꯁꯦ ꯁꯅꯥꯍꯟ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯃꯈꯛꯇ ꯄꯣꯛꯆꯕꯤ ꯏꯆꯥꯅꯨꯄꯤ ꯑꯗꯨꯒ ꯈꯨꯃꯤꯠ ꯈꯨꯗꯥꯡꯗꯒꯤ ꯍꯧꯔꯛꯄ ꯃꯕꯨꯛ ꯐꯥꯎꯕ ꯊꯟꯅ ꯆꯥꯕ ꯐꯪꯗꯕ ꯃꯃꯥ ꯃꯄꯥ ꯄꯨ ꯄꯥꯡ ꯁꯨꯗꯕ ꯑꯗꯨꯒꯨꯝꯕ ꯏꯃꯨꯡ ꯑꯗꯨꯗ ꯃꯥꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯒ ꯅꯨꯡꯉꯥꯏꯒꯗꯧꯔꯤꯕꯅꯣꯅꯦ ꯌꯨꯝ ꯑꯁꯤꯗ ꯃꯣꯟꯇꯦꯛ ꯃꯣꯠꯀꯥꯏꯗ ꯃꯅꯤꯡꯗ ꯊꯨꯡꯗꯅ ꯁꯦꯠꯀꯦꯗ ꯆꯥꯒꯦꯗ ꯃꯅꯤꯡ ꯊꯨꯡꯗꯨꯅ ꯂꯩꯈꯤꯕ ꯃꯥꯅ ꯍꯧꯖꯤꯛ ꯃꯥꯅ ꯂꯦꯜꯂꯤꯕ ꯄꯨꯟꯁꯤꯗꯨ ꯀꯔꯤꯅೋ ꯃꯐꯤ ꯐꯥꯎꯕꯗ ꯃꯥ ꯑꯅꯤ ꯁꯨꯅ ꯁꯦꯠꯄ ꯐꯪꯕ ꯅꯠꯇꯦꯅꯦ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯨꯅ ꯃꯤꯒꯤ ꯗꯨꯀꯥꯟꯗ ꯊꯕꯛ ꯌꯥꯎꯔꯒ ꯀꯔꯤꯅꯣꯕ ꯃꯗꯨꯅ ꯀꯔꯤꯅꯣ ꯃꯥ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯀꯗꯕꯗꯅꯤ ꯑꯗꯨꯕꯨ ꯃꯣꯏ ꯄꯥꯕꯨꯡ ꯑꯩ ꯑꯉꯥꯡ ꯎꯅꯈ꯭ꯔꯕꯅꯤ나 ꯑꯩꯅ ꯀꯔꯤ ꯇꯧꯕꯒꯦ ꯍꯥꯏꯕꯗꯣ ꯃꯣꯏ ꯄꯥꯕꯨꯡꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯊꯥꯖꯕꯤꯌꯨ ꯀꯩꯗꯧꯕꯒꯦ ꯃꯣꯏ ꯄꯥꯕꯨꯡ ꯑꯩ ꯁꯅꯥꯍꯟ ꯊꯕꯛ ꯅꯣꯛꯂꯨ ꯋꯥꯍꯩꯅ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯈꯛ ꯄꯥꯝꯗꯦꯅꯦ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯧꯕꯗ ꯆꯤꯟꯅ ꯄꯪꯍꯥꯏꯗ ꯍꯥꯏꯕ ꯆꯤꯟꯅ ꯄꯪꯇꯧꯗ ꯇꯧꯒꯅꯤ ꯍꯦꯛꯇ ꯍꯥꯏꯖꯟꯕ ꯃꯗꯨꯒꯨꯝꯕꯗ ꯊꯥꯖꯕ ꯃꯤꯗꯣ ꯑꯩꯗꯤ ꯈꯛ ꯅꯠꯇꯦ ꯅꯪꯅ ꯉꯝꯒꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩꯉꯣꯟꯗ ꯊꯕꯛ ꯑꯣꯏꯅ ꯑꯣꯏꯔꯣ ꯑꯗꯨꯒꯅꯦ ꯑꯩꯅ ꯃꯇꯝ ꯄꯤꯔꯤꯕꯁꯤ ꯅꯆꯥꯅꯨꯄꯤꯅ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯂꯕ ꯃꯇꯨꯡ ꯅꯪ ꯌꯨꯝꯗ ꯑꯉꯥꯡ ꯑꯗꯨ ꯌꯥꯎꯗꯅ ꯅꯆꯥꯅꯨꯄꯤꯕꯨ ꯄꯨꯔꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯃꯣꯏ ꯄꯥꯕꯨꯡ ꯃꯗꯨꯃꯛꯅꯤ ꯑꯩꯅ ꯍꯣꯠꯅꯒꯗꯧꯔꯤꯕꯁꯤ ꯑꯗꯨꯒ ꯃꯁꯤꯃꯗꯤ ꯈꯪꯉꯨ ꯃꯐꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨ ꯌꯣꯛꯇꯅ ꯈꯣꯝꯖꯤꯟꯗꯨꯅ ꯂꯩꯔꯕꯗꯤ ꯑꯩ ꯃꯗꯨ ꯄꯥꯝꯗꯦ ꯃꯗꯨꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯅ ꯃꯐꯝ ꯑꯗꯨꯗ ꯃꯆꯥꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯀꯅꯤ ꯃꯆꯥ ꯊꯥꯗꯣꯛꯄ ꯉꯝꯂꯛꯇꯕꯁꯨ ꯌꯥꯏ ꯃꯆꯥ ꯅꯨꯡꯁꯤꯕꯅ ꯍꯦꯟꯈ꯭ꯔꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯒꯦ ꯍꯥꯏꯔꯛꯄꯁꯨ ꯌꯥꯏ ꯃꯣꯏ ꯄꯥꯕꯨꯡ ꯃꯆꯥꯗꯨ ꯂꯩꯒꯦꯁꯨ ꯂꯩꯁꯅꯨ ꯑꯃ ꯇꯧꯒꯦ ꯇꯧꯁꯅꯨꯁꯦ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕꯁꯦ ꯑꯃꯨꯛꯇꯗꯤ ꯌꯦꯡꯕꯤꯌꯨ ꯑꯃꯨꯛꯇꯗꯤ ꯊꯥꯖꯕꯤꯌꯨ ꯀꯩꯗꯧꯕꯒꯦ ꯃꯣꯏ ꯄꯥꯕꯨꯡ ꯁꯤꯗꯒꯤꯗꯤꯅꯦ ꯃꯁꯥꯅ ꯑꯗꯨꯝ ꯌꯨꯝ ꯄꯥꯟꯕꯒꯤꯅꯦ ꯃꯊꯪ ꯊꯦꯡꯅꯔꯛꯀꯗꯕꯁꯤꯡ ꯑꯗꯨ ꯃꯁꯥꯅ ꯊꯦꯡꯅꯖꯕꯗ ꯄꯨꯝꯅꯃꯛ ꯈꯪꯉꯛꯀꯗꯧꯔꯕꯅꯤ ꯑꯋꯥꯕꯅꯅꯦ ꯀꯣꯛꯊꯛꯇ ꯅꯟꯊꯔꯛꯂꯕ ꯃꯇꯝꯗꯅꯦ ꯅꯨꯡꯁꯤꯕꯒꯤ ꯃꯥꯏꯊꯣꯡ ꯌꯦꯡꯗꯨꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯔꯥ ꯍꯦꯟꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯒꯗꯧꯔꯤꯒꯦ ꯃꯣꯏ ꯄꯥꯕꯨꯡ ꯌꯦꯡꯗꯃꯛ ꯌꯦꯡꯕꯤꯌꯨꯁꯦ ꯑꯩ ꯊꯕꯛꯅ ꯎꯠꯆꯔꯒꯦ ꯆꯤꯟꯅ ꯄꯪꯍꯥꯏꯗ ꯍꯥꯏꯕꯁꯤ ꯃꯣꯏ ꯄꯥꯕꯨꯡꯅ ꯊꯥꯖꯕꯤꯗ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅ ꯀꯔꯤ ꯇꯧꯔꯨꯅꯦꯒꯦ ꯁꯤꯗꯒꯤꯗꯤ ꯑꯉꯥꯡꯗꯨꯒꯤ ꯏꯄꯥꯟ ꯁꯣꯟꯕ ꯃꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯃꯥꯃꯗꯨꯅ ꯂꯣꯏꯅ ꯇꯧꯒꯗꯧꯕ ꯑꯣꯏꯔꯤꯅꯤ ꯃꯈꯣꯏꯒꯤ ꯃꯥꯃꯗꯨꯇꯪꯒ ꯂꯩꯔꯝꯗ꯭ꯔꯕꯗꯤꯅꯦ ꯅꯍꯥꯟ ꯏꯈꯣꯡ ꯑꯁꯤꯗ ꯗꯣꯝ ꯇꯨꯔꯗꯕꯅꯤ ꯌꯦꯡꯕ ꯇꯥꯔꯦꯗꯣ ꯍꯩ ꯌꯥꯏꯁꯅꯥ ꯅꯪꯕꯨ ꯇꯥꯔꯤꯕ꯭ꯔꯣ ꯂꯥꯛꯏ ꯃꯅꯤꯡꯗꯅꯦ ꯃꯥꯒꯤ ꯃꯐꯤ ꯃꯔꯣꯟꯁꯤꯡꯁꯦ ꯈꯔ ꯁꯨꯔꯕꯅꯤ ꯂꯥꯛꯑꯣ ꯁꯅꯥꯊꯣꯏ ꯂꯥꯛꯑꯣ ꯀꯔꯤꯒꯤ ꯀꯞꯄꯤꯅꯣ ꯁꯦ ꯑꯩ ꯂꯥꯎꯅꯦ ꯑꯩꯗꯣ ꯄꯪꯒꯦ ꯂꯥꯎꯁꯦ ꯃꯃꯥꯅ ꯄꯝꯕꯗ ꯑꯉꯥꯡꯁꯤ ꯌꯥꯗ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯏ ꯂꯥꯎꯅꯦ ꯀꯔꯤꯒꯤꯅꯣ ꯁꯅꯥꯊꯣꯏ ꯑꯩ ꯍꯥ ꯇꯨ ꯌꯦꯡꯉꯨ ꯃꯄꯥꯒꯤ ꯈꯨꯠꯁꯤꯅ ꯈꯔꯗꯤ ꯊꯨꯝꯕꯖꯥꯠꯅꯤ ꯃꯃꯥꯅ ꯄꯝꯕꯗꯅ ꯅꯠꯇꯦ ꯃꯥꯅ ꯄꯪꯀꯞꯇ ꯀꯞꯄꯤꯁꯤ ꯀꯔꯤꯒꯤꯅꯣꯕ ꯑꯩꯁꯨꯅꯦ ꯅꯣꯡꯉꯥꯟꯗꯒꯤ ꯃꯥꯁꯦ ꯑꯗꯨꯝ ꯁꯦꯟꯅꯕꯁꯦ ꯏꯁꯥꯁꯦ ꯌꯥꯝꯅ ꯋꯥꯏ ꯑꯩꯅ ꯍꯥꯟꯅ ꯇꯧꯔꯛꯄ ꯊꯕꯛ ꯅꯠꯇꯕꯅꯤꯅꯅꯦ ꯌꯨꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯝꯕꯤꯗꯅ ꯂꯧꯕꯤꯗꯅ ꯉꯥꯏꯍꯥꯛ ꯑꯉꯥꯡꯁꯦ ꯁꯦꯟꯅꯕꯤꯔꯗꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯈꯟꯕꯅꯦꯕ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯪꯁꯨ ꯊꯕꯛ ꯆꯠꯈ꯭ꯔꯅꯤ ꯑꯗꯨꯗꯒꯤꯗꯤ ꯑꯩꯁꯨꯅꯦ
ngamnaba honaba mana tumkhragadi phamungda thamba yaido tumdragadi ne aini he pokhatriba phawba tum kaptuna leiba adugi wadi angang haredana mama mapa na masai hok pai bese awabagi masang ekhoisu sumaini ma pabungni yong poirangani ko ekhoina ningba thunglaktra kanda ima pabung mo khune sebiriba ekhoina ngangbiri bese khaluradi am nuksiba jani da miyo bese hojikti masa nuksiba masa khanglabani na ima ipa basu hena nuksiba masa khanglagli ado thengdribro pung kaya dan horen halakadosina hantakti halakpasisu yamna theng adugi wabudi aina thabakse khare hena sujanmani thabak khare na suradi selsu khare na phangnana ba laibak thibadagi angang se somo operation torgum poe seldi leitabani khoi mamadagi mukhra lore thabak supamdagi khara loksalu basing adu ayamba tha thagi kaknabida selo aina saksana se so haidoro aduna yumda pesa se yamna porok sungamdre aduna thabak khare hena suraga sel khare yamna porok na ba na honaban ai yaring khadi ngana ba dum honarki adugi wabadi ai su ithandane yum asida ngang se galebani na mafam asida kana haguma mata lebana te do yumda miro leba gaise karigumba ima dang ora basu pabung dang ora basu kana hagumba amathang lebira madine yamna nungai ga dogjan adu ithanto oibani na ai su ithanda ga sum lebado adugi ni da thabuk to sura basu yamna pangting thingbi ga no yaragadi kharangana hikta lakpiyo kem to waron se papa chalage se sanathoi papa chalage makhoi gi nupa si satri male ni masai de gi yengdana lebani sungsa thek satine si so thokre chalugi ai ngasi di pangtheng theng oida leramo ko dudi sanathoi papa chalugi ge thokre se ai bu kari hairaga changani hais ai gi hongnabi tawrage ibema yaisana nangbu tari bro kana aima iche kadai ta chaluge ibema thabam khak chalubani ne sida yumasibu atai kumi mata leitro nangna thandaro che kakhalo ai thandani angang do kapambani mapa sakhiba matung dudagi tumthakre phamungda sumamani che phambiu chaga thakise yareda chaga di tharoida aisu thabam khaksida sum chalubani ai gelangmina ba angang do mama na bama swaide lei haipeta changu gen haiba adeida nang swaide yum pale hebadi khangba akhoi sune nong matang laga karino hangada base nangna khangi do ngai do asomda leriba akhoi indom chahoisu aduga ne akhoi gi kaka chahoisu makhoisu noine khangi do ni do nangna mafam site lekibadagi makhoi di nangu sikrabani do haidana ne nangbu ne maming phongbu panba yaba na te mafam site changui gan haradi ni bema hey nang mingo daga tamak la kono ko ai amung ne yumda mu indom chaga kaka na ai ngon dong pharak tani che ai di kana da hairo doino ai di kana amta ka chu pau phongna bana tana che pungni amna nusi sena mafam sida kuirabagi tungda lakpase ai gi ne haibada kana mata nang si phawbada ai gi khongul kari mata hangbirati che ngasi sena lakpase ai yamna nungai che bino chak sakisira ai saksu sadri bani chak khasa ba bana te de bema nangune nungsi manmadagi ne ai changa bani ai di nakhoi gi nupa do leiramgadra na khalu bani thabak chatkhre haba thabak chatkhre kari thabak no mana tawri babo asida workshop ama lei workshop tu da thabak subagi khara mateng sum pangbani adudi mana tha da lupa ke apu se leiba yam babodi na te da lupa lising tariat phangba ni pan phangba hanbada di hojikti lising tara khara di hel thabak amna lagadi adudagi henba sudum yaw mana suri ba thabak mafam sina che panglap lapa bodi na ti lamkhai gi khongnang khong am leibedo adugi mayada leiba workshop amadan aduda leiba workshop tu de yaw bo oire haima is imung sidi pung hangi da
ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯅꯪꯕꯣ ꯐꯃꯨꯡ ꯑꯃ ꯑꯗꯨꯒ ꯑꯉꯥꯡꯁꯤꯒ ꯆꯥꯛ ꯊꯣꯡꯕꯒꯤ ꯁꯤꯗꯩꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯒ ꯅꯠꯇꯦ 이몽시다 까리고마 아마따 술레이티 낭나네 윤빨리네나 떠리시부 베마 마시부 누가리버네 낭보 제 야마카노 호나리 하마다디 까리마타 레르마나 테다 시파오 시파오 파네 함 레이라바니 아두부 낭부 셋바 사바기나 피나로 나티네 낭부 마탕 아이부 또미나 마팜시다 라가 까리노 낭기나 피나론가 카라 파이로 하이브로 यानी देचे आई कदाई दे सटपदा बु सेलो देन अंगांग चेन दुना सुलै बनिना आई थबक चटप खोटप करी मत फंगदा बसु थोइना लेते इचे आई कैसो पामदी इचे अदुबुदी नंगनाबुदी पंगाई हाइरि बनिदा हौजी खक्ता नंगना कना मत आगी खुंगुल लिबिरदे का हाइरिदुदी नति फजबा अरुबा एहेनबा नपुनसिदा मदुतना पिक थना नंगी अकोइबदा लेरमलगा ngasi nang na punghang hangwa makai nati yungone nasasu na yang ikang kangjal kuchu su tai phetare iche sibudi angang chen bagini hai angang chen bagi nati ne angang chen bagi migi mau bit law bagai du nang di oiba ya da bro machi oiba chinjak chadre nati nang no ji angang cheli nen torsibu nang bu nga kangba ma nga yai ba ma nang bu leiraga pijabra ba iche मानदे दुम खरा दुम लेरे चे सानिंग बसु आई थोइना फाउदे आई चादबा यारोइने नंगना चादबा हाइबसे अंगांग असिदा सोकदोरि बनिने इस लोरे कुचु कुमेंदगी इमाइ नंगी फजरम खरबना सकसि नयांग इकंग हे कंगलगा मफम असिदा लेरिबसे यंगने नथि मसिराबा नंगना पामिसिबो मसिराबा नंगनाबुदी आइंगोंदा लाना लौगदरदि खंगदि बेमा नंगने करीमतने नंग हानगी पुंसिदो लांगनबो होनबदने नसादा मतम करीम थेक चंगु सेबेम आइबो हायरबदिने से नोंमनिनिदा संगोमदो मरी ता थकथबा साने आहाव तुम साथदने जिमगा चथदने हुजिकी मतमदने इस ए फ्रेश थकपो हा सेक थकपो मीसे वेट हेंगलन याइदो ताहन याइदो सेलगी वानी नंगनबो मदो नयुमदगा चतखरगनी बेमा नंगना नुमित मंगानी तारानी दंग तोबदने नंग हानगी कुचु कुमेंगा दो लोइना थोकदोरि बजान चे ना हाबिरि दुबो खरिनो आई युमदो जे हलची सदसि हाइबे नतिने मसिदि पंखरपोन आइना हाइबदि नंग अदुमाइनगा लेरदि हानगी कुचु दो लाकपदो खंगहौरोइ हाइबनिने नंगबो आइगी वादिने आई हायेंग हाक्सित आई करिनो सिदा थबा मसटपनि हारगा आई लांगनाबा तौगी तंगाई फदबने नंगी चाना थकनबा अदुगा नफिनरो अतै लोइना पुरकी आइना लाकदोरिबसे नंगी नुपासु खंगनगनु अदुगाने नंगनाने आइखो सोमदसु इंथोम साहोय कका खोइदा नंग खंगलकनोबा को आई सोइदना लाकेबा इचे हे यादबगा तगुन बोमलोय हेक लोइरे नंग करिनोबा नंगना तौरिसिबो चाबा थकपो वाटबा हे सेटपा चाबा हाइबदुदि ननिंग थुंगदसु खरा फैनि चाबदो फावबो नबुक थना चादरदि करि तौदोइनोने अंगांग असिमा खोमजिंगदना लेरन नंग सरुगी सरू ngakta सादु यंगने कैंसरगा नादने बे मनंगु नतिने नंग सिदा नारगबि येलकपो मतमदा कनाना लायिं बिदोरिगे नंगी नुक्सी खरबा नंगी नचा नंगी नुक्सी खरबा न पुरोइबा नति सेल थोक्तदि करि तौदोइनो मी हा चाबा थकपो वालगा नुक्सी खरबा माइ थोंगदो ओनसिनरगा येंगगाने मिटकोपतगा येंगकान पुक थंखलकदबा नति मसिदनि दुबिमा नुपी एखोइनाने नुपा मसक फजबा गाइजे खोइनाने थोक कान थोइरगाने पैसा पाइबोइनि येंखलिसि पैसा पाइबा सेल थोक पाइसिदिने पुनमक निंगबा थुंगदोरिबनिदो हा मदु फावबदने यंगोइ नभाइनाने एखोइदिने कैदोइ खंब्रा जरो हाइदरिबनि नभाइदुदि मुसक मोरदने पाता लेबा करि लेम्फुदुनिदो अदुबने मसक्ति थिजै हाइबगी वान माइ मसागा जे टिक लाउरदने सेलगा जे हारु यापोन्ते से आइनाने माना साक साबसिदने इस वाउरी गा माना मसा मा पिम तंग पाइरा लाकपदुदा आइनाने इस इसै मताम चंग थक्क छौरगा मेरा थागी सनारै इस मचिगा सौरबा माइ मादि सनारेगी इसैसे ngaujeiba हेक्तने चंगा चपिगा जिंगोदा छट थाजन बैवान नते नंगबु नंगी नुपासिना थबक चलो हलगे इसै सकपदा करिबो पिजगे येरुमम पिजबा ngamrane nangbo nang yamra yaro aine nangi mung thugai gena lakpa nate ko aina hari sinang wakhan mona ta
nangi sana thaknabane sena kai keno khar porake phiron porake adugane aina mafam sida pi habadi nang ada indom chagane nang kaka khoigadi nang khangan ba su ya yadraban aina hariba che nang mangba takpa loirani aina ne na chene hek tor ko thabak tane nang na ingonda yadraba unsi chupagi kauna roi doribani ei mi kana amta laktragane aina ngasi mafam sida la ibse nang khalu nang munna khalu ko iche iche na lakpagi de dum la obeche ai phirol aduga sel to ai karimata ipam jadeba aduga che wafam se mana takraga su yadogo mandeba karino nang hari dubo ha yado mandebu karino mi nangi punchine lubro magi wahaina lubra nangbo ha nangbu munna khalune nangbo ei punchi haibase amukaktan anirak natine nangbo adura soise iche na poche poroke haibado poroktrasu iche adum la oba che aina poche loksali khochali haragane mana so handak marakse yumlongge mi lakpra pau phaunabra gan ingonda hangbaga syamna leibe che ai yamna nungaina dum pali wata padana noma soidana dum leijarak jani de ai hen bakalapa kariguma mata leiti ei aduna yaro ina haisini ai chalage aine hayeng soidana lakani aina ne nangi damukta wata nana baloina purakani ei nache ai leiri nache bino ni ne nache bino kanamta khangalakanu se aina nangi damukta phana baloina honarakani mase aina hariba se thabak oina pangtho kantane nang khangani se mai pe ma loire ne loi do phajakhrabana sakni mi heroine gumani nangdi akoina nangi na sak yenga nangu na ini yengjaraga leijabado pamui da ko ai chale lakle inspector tayai lakle inspector tayai uthanaba kanbinaba thank you sir welcome uthanaba kanbinaba inspector tayai lakle inspector tayai Ningol singi jakau tha lakle hiyang gaidi ningol jakau tha ningol singi jakau tha lakle hiyang gaidi ningol jakau Harawino noktuna mapamay kay pangnatha ningol singi jakau tha ningol singi jakau tha Leijaba kharadang shetla charaga yaujaningna mapam lamdam ningol singna Leijaba kharadang shetla charaga yaujaningna mapam lamdam
ꯊꯦꯡꯅꯔꯅꯤ ꯃꯕꯨꯡ ꯃꯧꯄꯥ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯁꯤꯡ ꯊꯦꯡꯅꯔꯅꯤ ꯃꯕꯨꯡ ꯃꯧꯄꯥ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯁꯤꯡ ꯄꯨꯛꯃꯦꯟ ꯄꯥꯎꯃꯦꯟꯅꯔꯒ ꯍꯧꯈꯤꯕ ꯋꯥꯔꯤ ꯀꯌꯥ ꯅꯤꯡꯁꯤꯡꯗꯨꯅ ꯇꯦꯡꯊꯥꯔꯅꯤ ꯆꯠꯈ꯭ꯔꯕ ꯊꯋꯥꯏꯒꯤ ꯃꯤꯠꯂꯨꯄꯤꯔꯥꯡꯅ ꯅꯤꯡꯉꯣꯜꯁꯤꯡꯒꯤ ꯆꯥꯀꯧꯊꯥ ꯂꯥꯛꯂꯦ ꯂꯥꯛꯂꯦ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯡꯉꯣꯜ ꯆꯥꯀꯧꯊꯥ Kana leijadraba ningolsingidi midupirang sintaba numidni Kana leijadraba ningolsingidi midupirang sintaba numidni Cheptha cheptha Yengjari Mapamaikai Yengduna Lakhidara haiduna Yengjari Mapamaikai Yengduna Midlupirang kamdana Ningol singgi Chakautha Lakle lakle Hiyanggaigi Ningol Chakautha Haramino Nopuna Mapamay kay pangatha Ningol Singgi Chakautha Ningol Singgi Chakautha Ningol Singgi Chakautha Lakle lakle Hiyanggaigi Ningol Chakautha Hiyanggaigi Ningol Chakautha Singsinbire nang naibo nang ginanakta Punsinbire nang ginungsi kisina Singsinbire nang naibo nang ginanakta Punsinbire nang ginungsi kisina Aibo natanongda Aibo punsigi Aibo natanongda Aibo punsigi Singsinbire nang naibo nang ginanakta Punsinbire nang ginungsi kisina
Laikolda Shatlaro naning tamna Akan ba nong lay laklasyo Ngaklagi ng bukinda na ba Pulage nung si kisina Ay gihangla batamoy Laikolda Pulage jet na Punsigi Lingda na ba Singshin bire nang naibu Nang ginanakta Punsin bire nang ginungsi Kisina La 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 Sumhat pire Nanggi mitjeng na Lot na yeng ba Mits na duna Hadok laroy nang bu Punsigi oy na Saat laro nang na ay gilay kol sida Ulage jeta Punsigi lingda na ba Singshin bire nang naibu nang ginanakta Punsin bire nang ginungsi kisina Ay bunak anongda Ay bu punsigi Ay bunak anongda Ay bu punsigi Singshin bire nang naibu nang ginanakta Punsin bire nang ginungsi kisina Hanana thagatsuri lantok sari ba inspector tayai hanjan bataka tabiri ba puna mapuan ang thagatsuri samapan nga marfudara ni Thoy. Miyaw na pibira pa feedback amadi comment patok sage loina na nga sige birthday tabiri ba isala makakki yay famangol piminasi.
Robita lapalapam tagachari senjam. Thank you Anandi tagachari taram sarya birappa. Thank you. Hema Naurem Susila Okram Pawung Zain Tukumar Sanai Bemawaka Ranabir Wangkem tagachari taram sarya birappa. Mayam asigi birthday tabiri baisal makaki. Yai famangon piminasi mayam punama lautok serke. Happy birthday, Naurem Zeneba, daughter of Naurem Santi Kumar Singh Amadi, Naurem Ombi Pakpi Devi, Anigi Poksabi, Naurem Zeneba Gingasi Mapok Nomini, Namothiam, Manga Popi Maka. Many happy returns of the day. Isalgi Punsida, Nungaiba Punsi Ngakto Lakpa Oiresanu, Hokiba Punsida, Nungaiba Tanka Kudimak, Among Hanalakpa Oiresanu Awa, Punamakau Kratsanu. May sing nung sit sang daba, anay yaw daba imay pagi seba, matumlom no seba tau mangamba oir sa nuhay dana isorgi mafamda. Tawni zari, once again happy birthday Naurem Zeneba, amadi ngasigi Zeneba gi apokpa amadi apokpi Naurem Santi Kumar Singh amadi Naurem Ombi Fakpi Devi Namon Thiam Manga Pokpi Makha. Live chat ta sukoi mayam adam khambire Naurem Ibem Hal akoi mayam na susi sobi haidana kauriba. Si Sobigi imong manung ni masanupi haibatai mukoi imong family ni sa si idamag isal sige damag ya famangon bibiyo mayam ngasigi live chat lay biri busing na isalgi punsi dasu hena idamdam masigi laikai gi amadi male masigi mingsat porakpa ngamba oirasanu isalasi mahi tamiba uji student ni larik tamiba satri makak ni hena lariki lamda sokhalakpa ahirakpa mahi gi kongthang salakpa madi punsigi lambi kongthang thangpa matamda ayetpa kana suyaudana isalgi hena mai pakpa amo oiresanu ahal laman singna macha pokpagi nungaiba adumak lei yum palaba palebi singna macha singbu awangba thakta pukhaningi awangba afaba mi ama adum ohin nangdana lei maramaduna macha oiba singnasu madugi wakhalon sikhanmidana ai isa fataba yade haidana kanna honaba mathau tai maramaduna isalgi honaningakpa khongthang kudimakta ayetpa leitaba anai yaudaba hena punsi sangba oirasanu haidana isorgi mafomda thaunisani lapsata leibiri basingming kar patok sage telapna sabam omita tagasari manitombi asem imai bemal ningthaukong rabitala polapam thambal sana thoksom tagachuri Tarom Saru Yabirapa Pawung Zain Tukuma Tagachari Tarom Saru Yabirapa Samjambam Tombi Sana Toksom Sunita Binasaki Devi Topam Ima Tagachari Aribam Radha Piari. Thank you Tarom Saru Yabirapa. YouTube amadi Facebook talay biri basinga next page talak piyo isay sakna si Tarom ngasugi isay sakna si Tarom first second adumak kanjagani ngasugi first second takra basing akoy yamna yangna koy studio da kausaral lagani adaga live isay sakna si program akoy pangtok minarat si mayam hosiki unity mikop kredang mayam dagi laptok sari punama puwa makana olen sapam ni kono na kurum sari. Lengsin Biro Mata Education Institute Khambo Bazar Thobal District Manipur Mafam asida do madungi career sem na nanubagi dama khudong chaba kaya pizari ahanada Mata Career Solution 6-month coaching for SSC Foundation Course 2026 exam Loinana Mata Pre-Primary Rhymes Training Institute course offer for 6 months pre-primary rhymes training Loinana special course the join as Indian Army in Territorial Army TA and Agniveer Recruitment 2026 written exam physical training and professional trainer and experienced faculties Mathangda the Mata Computer Learning Institute Mafamasida computer ki coursing haibadi CCC 3 months DCA 6 months Tele Loinana spoken English 3 months Hari basigi khudong chaba kaya marum pizari Hena kupamarol gidama 8131 069576
लोइनना 7629938551 पंजरीब तोंगा तोंगानब कैरियर सोल्यूशन सिंग असिगिदमक्ता अहानब लाक्प सात्र तरा दा 20% की ऑफर पीजगनी पीजरीब तोंगा तोंगानब कैरियर सोल्यूशन सिंग असि चलिबा मार्च की तांग 15 इंग 2023 हौजरगनी लेंगसिनबिरो माता एजुकेशन इंस्टीट्यूट खांगबो बाजार थौबाल डिस्ट्रिक्ट मणिपुर नुंगाइरबो पाउजेल ईस्टर्न लिली बॉटल वाटर कंपनी की थबक की वैकेंसी कुन हांगजरी याउबिनिंग सिंगना इसा की रिज्यूम बायोडाटा फैक्ट्री असिदा लाक्लगा थाजिन बिरकप यागनी वॉक इन इंटरव्यू ओइजगनी अहांग फम सिंगदी सुपरवाइजर मशीन ऑपरेटर सपोर्ट स्टाफ अहांग फम सिंग से पांबिरबदी उनबियु तानबियु ईस्टर्न लिली फैक्ट्री स्लॉपलैंड कैंपस सॉल विलेज खोंगजो मणिपुर हांगदोकचरे आयुष हेलिंग पॉइंट आर्मनी बिल्डिंग पाखंग लापम परेंग कक्सिंग खुंजाई लेकाय मफम मसिदा आयुष की लाइंग बगी खुदोंग साबा फंगबिरगनी लोइनना मखल खुदिमक की थेरेपी तौबगी खुदोंग साबसु फंगबिगनी थेरेपी मखल सिंग अदुदी होमियोपैथिक कंसल्टेशन योगा एंड नेचुरोपैथिक कंसल्टेशन आयुष मेडिसिन एक्यूपंक्चर मैसेज थेरेपी योगा थेरेपी स्टीम बाथ अल्ट्रासाउंड थेरेपी इंटरफेरेंशियल थेरेपी इंफ्रारेड थेरेपी वाइब्रोमेसिस बैक थेरेपी वेट लॉस थेरेपी असिनचिमा मखल कयागी थेरेपी सिंग फंगबिगनी लोइनना लिवर की अनाबा अमदी किडनी